Chief Minister Kanana Oigani-Yaoshang Matungda oina CM Khandouri Parliamentary Board ki mifamda CM Khanbagi wafam amata panakhidre Taranithoi suba Manipur Legislative Assembly ki mikhalda BJP na absolute majority phangkhrabasu Kanana anouba laingaki Chief Minister oigadagi haiba khangba ngamdre BJP Legislature Party gi lusingba Yaoshang matungda khallaba yai haina thajanare Thaza bayaba mafamdagi phangba pauna hai BJP Legislature Party gi lusingba Kanana ba hai kamana observer ani hapkhrabasu makhoi ani karamba matamda Manipur da lakani haiba chapchana khangalakpa leitre masigi su mathakta hauji parliament ke budget session chathaba maramna observer hapkhraba Finance Minister Nirmala Sitaraman amasung Law and Justice Minister Kiran Rijiju taha na Manipur da lakbagi wafam leitre pawasina makata na hai Manipur gi oina Yaoshang kumai asi tha asigi taraga nipan dagi hauraga kulumdoi phauba pangthok nei aduga kumai asigi haurakpham oiriba atai state singdana March taraga mapan khaktamak pangthoi maramaduna Yaoshang kumai matungda anouba laingak ama semnabagi thabak thauram sing paikhat pahaibasi Manipur da chatnariba Yaoshang kumai asi oigadra natraga atopa state pangthokliba Yaoshang kumai oigadra haiba chapchana khangdre amaromda BJP gi nauna karaklaba MLA singi marakta division leite lusingba munabagi wafam leite haina phanakan na haijaraga manungda de adumak lusingba oinanaba hotnabagi achoba lanpham ama soknare lanpham asida khwaidagi mangjil thana thengnaribadi caretaker Chief Minister Nongthongbam Biren amasung hanagi Works Minister TS Bisojit ne adubu center gi lusingba sing amasung masak thokpa lamdam asigi miyamna de Bishnupur Assembly constituency dagi mai paglakiba hanagi Congress lusingba Govindas Konthokjamgi mamingsu CM oirakpa yabagi manungda pusilakle amaromda caretaker Chief Minister Nongthongbam Biren hanagi Works Minister TS Bisojit amasung BJP Manipur Pradesh ki President A Sarda New Delhi da pangthokpa Parliamentary Board ki mifamda saruk yakhre Imphal da phongba pause amasung electronic media kharada ngarang lusingba khanbagi laikhai taraba yai Parliamentary Board ki mifamda Manipur ki Chief Minister gi maraibak leplagani haiba aranba wafam kaya marum sandokpa thengnai thangai sengbadi ngarang phamkiba Parliamentary Board ki mifam adude pangthokiba state mangagi mikhalda BJP ki performance adu nainabane state mangagi mikhalda BJP na state mari da laingak pairagani haibasida thajaba thamlaga mikhal thengnakhibane hariba pandam adu phangba ngamba maramna mifam adu da Prime Minister Narendra Modi na apenba phongdokpa amasung thagat wahai piba natana Manipur gi natraga atopa state singi Chief Minister Kanana oigadagi haiba lepthoknaba ama phauba laikhidei wafam sing adu panba phauba panakhidei Parliamentary Board ki mifam loikhrabanina ngasi Chief Minister Nongthongbam Biren Works Minister oiramba TS Bisojit amasung BJP Manipur Pradesh ki President A Sarda Imphal da halaklagani haide sahi taraganithoi gi mathaki angang sing ngasi dagi vaccine kaplagane Laibak asida COVID laisut asibu thengnaba kumja 2021 ge March thadagi COVID vaccine kapa haukiba asige makha tarakpa amade Union Ministry of Health and Family Welfare na khangalakpagi matungina state asigi oinasu ngasi dagi chahi taraganithoi dagi na taraga mari phauboda leiriba angang sing COVID vaccine kapa hauragani haina State Nodal Officer Immunization Dr. T Manihar na phongdokhre Manipur yauna state mangagi Congress President Singh pham thadoknaba Sonia Gandhi na khangankre handak mikhal pangthokiba Manipur yauna India gi state mangada Congress Party na chauna maithiba nangkhiba sidagi state sing asida Congress ki President oina thopuriba miyoi sing pham thadoknaba Indian National Congress ki President Sonia Gandhi na khangankre wafam asi state sing asida Congress Party gi mapangal hena kangkhatnanaba state unit sing nauna reorganize tauba ngamnabagi damak Party leader sing na laukiba phirep amani haina Congress lusingba ama oiriba Randip Surjewala na timtor da thagalakba post amana haire athingba lauthokre handak pangthokiba taraganithoi suba Manipur Legislative Assembly General Election da Jiribam District ta thokiba hingsa gi thokdok singa mari leinana community marakta irang thokpa yaba wafam sing amade video clipping kaya social media da thadorakpa thingnaba district asida mobile data service athingba thamlakiba adu ngasi March taraga taruktagi lauthokre masigi matangda Special Secretary Home Ais Gyan Prakashna ngarang order ama thokre Jiribam District mobile data service numit mangani thinglakibane
गोरवादा जूलॉजिकल पार्क दा मणिपुर की संगाई निपान थमख्रे नेशनल जूलॉजिकल पार्क NZP न्यू दिल्ली अमसुंग FDCM अनि की मरक्ता पांगथोकपा एनिमल एक्सचेंज प्रोग्राम की मखादा मणिपुर की संगाई निपान गोरवादा जूलॉजिकल पार्क थमख्रे MLA न लाले हाइद्राबादी वोटर लिसिंग तरागा मरीगा चात्रेट मरिफुगा मंगागी रेशन कार्ड पुमनमक हंदोकलगने NPP हंदक की मिखल लमसांग केंद्र दगे BJP की मिरे पोइना माई पाक्तुन केंद्र असिगे MLA ओइरबा S राजेन हाइखिबा वाफम अदु लाले हाइजगदबने तांकुन फावोगी मनुंगदा लाले हाइदुना मियामदा सेंगदोक्त्रबदे NPP दा वोट पिरुबा वोटर लिसिंग तरागा मरी चात्रेट मरिफुगा मंगागी रेशन कार्ड पुमनमक मरी लेनबा देसी दा पिथोकलगनी हाइना NPP लमसांग ब्लॉक कमिटी की प्रेसिडेंट A इबोहलना फोंदोखरे ngarang lamsang lamdeng mayai lekai da leiba NPP gi mire poikhibi wangkhai mayum ongbi pi Sumati Devi gi yumda pangthoki ba chamba thoram amada NPP lamsang block ki president A ibohol na haikhe lamsang kendra da BJP gi ticket tamai paktuna kendra sige MLA oiraba S Rajena kendra sigi mikhal da NPP da vote pi khiba sing vote thadaba numit February 19 aduda masa masa gi हक लोइना योंथोख्रबनी हाइना फोंदोखे लाक्लिबा चही मंगा सिदा गवर्नमेंट की ओइबा थबक थौसिल अमदे बेनिफिट खुदिंगमक्ता NPP दा बोट थादखिबा सिंगे हक लेररोय हाइखिबा दुसु लमसांग केंद्र की ओइना लाइबक थीबने केंद्र सिगी मियामबु लुकमाइदा हारगा योनबगुंबने संविधान बोटर खुदिंगमक्ता अपाम्बा कैंडिडेट दा बोट पिननबगी हक लै मिपुम खुदिंगमक्ता चप मानबा चाकथुंग पीगदबनी हाइबसिसु संविधान पीरिबा हक अमने राजेन की वाफम असे वाखल मपुंग फादबदगी निहाइना लौवे मियोय बाहाइबसे तौथोरकपा थबकना मसागी मगुन लेपे ngang वाही अमना मीदुगे मही मसिंग कदाई फाउबा हई हाइबता ए मरमदुना महाकना मियाम की मिहुत ओइरगा ngang वाही अदुना महाक कदाई फाउबा लाइडिक हईबगे ताक्सरबने मतपसु यारोइदबा मांगहनबसु यारोइदबा मियाम की हक असे किहल्लगा पीदनब होनबने ngahन MLA यांखैगा मापन वासक लौखिबदुदा NPP दगी कारकबा MLA तरेट यावे मखोई BJP दा वोट पीदबने मखोई साक्थुंग फंगलरोय हाइबा ngamdriba करिगिनो केंद्र असिदा वोट पोहौबगी निंगदोल पोमदुना लैरिबा तांजा असिदा असोकबदा थुम थाकपगुम मियाम पुमनमक्ता कायहौबा असिदि तुमिना लैथोकबा ngamloi लमसांग केंद्र की मी लिसिंग तरागा मरी चात्रेट मरफुगा मंगाना NPP दा वोट पीखिबने वोट पीखिबा इमुंग सिंगदुगे नापसा की चेंग अदु पीरोय दौरिब्रा मधु ओइरगदे नापसा की कार्ड सिंग असि मरी लेनबा DC दा रेशन कार्ड असि पिथोखरगे हाइना हाइरकपा लै मसिदा महाकना खामजिनबने मरम अदुना मतम लैरिङैदा खोइसाउनरगा लैरिबा मियाम की पुकनिंग इंथनबा अमदे दोला दोली खाइदना MLA ना हाइदोकिबा वाफम अदु लाले हाइजगदबने तांकुन फाउबदा MLA ना सेंगदोक्त्रबदे NPP दा वोट पीरुबा वोटर लिसिंग तरा मरी चात्रेट मरिफुगा मंगागे रेशन कार्ड पुमनमक मरी लेनबा DC दा पिथोकलगने लोइनना आइनगी ओइबा थबक सिंगसु पाइखतकनी अमदे तोंगान तोंगान बखोंजंग सिंगसु संसिननबा सेम सागने NPP गी मिरेप ओइखिबा P Sumati Devi ना हाइखि पांगथोकिबा मिखल असे फ्री एंड फेयर ओइखिदे पैसा अमसुंग पांगल की शक्ति सिजिनदुना नमफुदा पांगथोकिबा मिखल अम ओइखि असिगुंबा मिखल असिदा महाकु मपुंग फाना सौगतपिदुना वावी खिबसिंगे तौबिमल काउजरोय महांगना केंद्र सिदा तौगे खनखिबा थबकसिंग अदु माई पाकना पांगथोकनबा होनबदा मखा ताना मियामना मतेंग पांगबियु।